Hauzik Manipur Da Bhoot Sanaribasi India Leingaknani. Makhoina Kashmir thugaibagumna Manipursu thugainaba silakpani. MP Bimol. February gi tang 13 gi Mamangda Leingak Semgani. Republic Day gi thauramda anauba Chief Minister yaugani haibadi chapchana khangdri. Saitrabarta. Mathangi update amada mukmahangna sumna phongdokli. President run sangdorakani haibagi thajaba leite. Government semlakani haibagi thajaba lei haina asumna su phongdokli. Oin pamda bom langsilambagi thaudokta senabani haiba lona thingkraba la thaulup KYKN Z5 group ki active kedarama Kaksing police ki Kaksing unit commando amadi nifu taruk suba AR gi apunba kangbu amana phare hairi. Military gi power khwaidagi leiba malem gi leibak singi top 10 lauthorakpada Indiana mari suba yaurakre. Popular Leingak Semnaba MHSA na thaurang paikhatpa hokre. AK Misrana January gi tang 15 da Kuki MLA singi mifam kaukre. Aikhoi gi marakta nusinadaba leiriba makhai aikhoi su kangpokpi lanba ngamloi aduga Kuki su tampakta lakpa ngamloi. Santi purakpa natana waroisi leiroi. Y Khemsal. January gi tang 13 da kauriba su group ki meeting na BJP gi MLA sing kaubagi matam nauna lepkadauri. Leingak ama sembada Kuki MLA sing yauhannaba MHSA na su group da akanba pressure pire. Social media da karyam kathaina bagi thawong semdok minaba sangi haina RK imona phongdorokli. IED gi attack tagi thingnaba amisahana National IED data system launch tawkhre. Leibak sinba thungna March thadagi drug muthanaba sahi ahum supna akanba khongjang hauragani. Aikhoi yumda changhanbiro hauji kwa kaithen sega roda IDP amasung kokomiga pulaga rally ama chatkadauri. Wangoi khaidemda hatok piramlaba saubagi haksang postmortem examination tawragani. Oin pam sing thongloli maman hengalagadi pam mamang amasung manaktadi petrol fangli. Ngasi nungthin petroleum dealer fraternity gi mihut singa Leingaka mifam pangthokadauri. West Bengal da flow amasu suicide tawduna sijakre. Manipur da NRC chathabaya roi haina Kuki Human Rights Council na phongdorokli.